Manipur के Security Advisor Kuldiep Singh दा maral kaya sibaga loinana Khudakta Pham Thadokkadabani Haina Kuki Students Organisation case on a demand Tourakli. Hiram asika mari loinana India Today any report amana hai. Kuki jo Furup Singh matang da aranba pau sandokpa amade Furup asi safana thambang amde haina maral siratuna case on a Manipur के Security Advisor Kuldiep Singh Khudakta Pham Thadokkadabani Haina Tourakli. Ngarang pangthokkiba paugi mifam amada Security Advisor Kuldiep Singh na phongdokkiba pafam adu yumfam yaudabani haina phongdokpaga loinana yamna sensitive oiba security ga mari leinaba information ama security officials singna paibagi muhutta Chief Minister Office na pairibano haina case na wahang hangle Kuldiep Singh na phongdokkiba paro sing adu Kuki jo Furup Singh butlana uhanaba ajobo political gi sarau amagi sarukni Security Advisor Kuldiep Singh ase Kuki jo Furup Singh ngak senbang ngamdaba amani haina phongdokpaga loinana maha Khudakta Pham Thadokkadabani haina case on demand tawri haina India Today any report aduna makhat tari